Image Paodam miyeng tabiri singbu khurumjari ngasi maroiba pauda Prime Minister Narendra Modi ki Manipur khongchat ka mari lainana semgat sagatliba sing Chief Minister N Birena yengsinkhre Sarva Shiksha Abhiyan ki senthang makhada saba Langmedon Maning Primary School MLA Dr. Radhishyam na sangakre Loinana TV laina muthatnaba campaign Prime Minister Narendra Modi na hudokre Paumucha khane bijari Thasegi Taratarukta India ki Prime Minister Narendra Modi ki Manipur khongchat ka mari lainana Imphal East District ki Luwang Sangbamda sem sariba singyeng sinkre Chief Minister na State Government ki makok thongba official singa loinana Prime Minister na project kaya muki urep yung tamba amasung sanganaba ka loinana miyamna Prime Minister bu oknabagi damak luwag pokba cricket stadium da sem sariba singi thabak sing yengsinki Chief Minister N Birena Prime Minister na Thonglamphanggi helicopter tafam Nishu ground da sengbatliba helipad yengsilaba tungda Mantipukri da sariba Civil Secretariat amasung Rani Guiding View Memorial Complex su yengsinki ngasigi khongsetu da Chief Minister N Birena paumising da phungdokibada Prime Minister na sangaragadaba amasung urep uyung tamgadaba project taramari rom state government na khandokle haiki loisindaba project singdi sangabada yauroi haina su phungdoki Amaromda aina thinkraba lalolup singi apunba korkomgi publicity committee na thadorokpa cherol amagi matung inna March ki tang taratarukta India ki Prime Minister Narendra Modi na lagduna kaukrupta National Sports University urep uyung tamgadawriba Manipur University da National Science Congress hokdokpagi thoromda saruk yagadawriba asi mamangda India ki atai luchingba na tawkhibagum mahaksu loilam lengak asina otpi naibiraba aikhoigi miyam asigidamak Nungsiba saduna chimbada kuhi taiba wafam kaya kangthokduna Manipur gi miyambu yai thaduna pangthalaga makogi loilam piwanungda changsin khraba lamdamsibu marache na leng otpa ngamdanaba hotnabagi khongjatni maramsina luchingbasina lamdamsida lakpada korkomna boykotawi miyamna su boykotawiu loinana numit asigi ahing nongyai matung pung amadagi nungthil pung taruk phawba pung 13 chupna kanglaipak pumbada total shutdown lauthokle Shutdown asida hojek jathariba examination center sing mahiro sing na chathok chasen tawba lining laisol mahiolangpok amadi anayaki oinadi konsiloi haidi Sarva Shiksha Abhiyan SSA gi makhada lupa la kuntramathoi changna saba langmaidong maning lekai primary school Manikoi gi chairman Hyanglam Kendra gi MLA Dr. Radhishyam Jumnamna ngasi sangakre MLA Radhishyam Jumnamna school asing asidagi miyamda senarabanina satra sing Mapung phana tamhanduna afaba school ama ohenbada miyamna mating pangbiu haiki society ama yamna phaba society ama sembe hebda society da leiba yamna mose gyan tawa daira shu haiba yamna well educated ba mina yamna ka da society ama sembe da apna daira shu haiba gyan tawa na da betla ma da social issues में conflicts में problem में हमसे line solve तो बुंगम गनी government के सुम बखोता में जो दिखा में से लाइक कोई पुन और सोचो पीड़ेगा कोई लेका इधर लेगा अंगना से 100% लाइक हम बस मत होता है थोरमददा सरुक याखिबा जिला सिगी डिप्टी कमिश्नर नैलेंथांग तेलेना हाई हौजिक पालिबा सरकार सिना एजुकेशन सेक्टर अमदी हेल्थ सेक्टर दा मियेंग हेना चंगी अदुना प्रजा मियामसु थवा यावबिदुना अंगांगसिंबु अफबा मी अममम ओइहन्नबा होनसी district administration ki maikaidagisu angama mateng pangani haiki SMDC su fazana form tawga fazana yengsinba ko midday meal oiro satra satri oiro zasing oiro adukana silli government of Manipur da su koigi lamdam singi ozasing kakching gi ngata nata lena atokpa district ki su myam la panina moi ki leikon transit hostel like that when black but the lady very young was a doctor hostel ka sani na su government of Panjimani finalize the way planning ngasigi thorom aduda waikong jila parisad member CH Indrajit JDO kakjeng Y achaubasu saruk yaki Kwatha khunda TH Biswajit Singha Minister Textiles Commerce and Industry na cotton plantation launch tawkre
Hariba cotton plantation asi Handloom and Textile Technopole District na sinduna Department of Handloom and Textile Manipur na sponsor tawraga pangthokibani. Manipur government gi oina ahanba lasing thaba gi project singi oina Kwatha village da ahanba oina lasing thaba hobani lasing thaba hodokpaga mari lainana Kwatha community hall da miyam gi oiba thoram ama pangthoki thoram aduda TH Biswajit Singha Minister Textiles Commerce and Industry na chief guest K Lamli Kamai Director Handlooms and Textiles na Functional President Mr. Pratik Barma Captain 2FAR Kwatha Post na guest of honor oina saruk yaki Chief guest ki warolda Manipur DA BJP na ahanba sarkar pairakpa matamda hawalakliba thabak phangdaba nahasingbu karamna thabak piduna senmitlonda hena chawkhatpa puraknabagi matangda khanagi Manipurda hana spinning mill lairamba do karamna sikhibano karimaramgi sihankhibano haibagi matangda wahai kaya phungdoki Manipur gi senmitlonda hena faganaba haiba pandam amaka loinana lasing thanaba Leibak Leihau Chanagadaba mafam yenglubada Kwatha village amasung Bangaireng Khun ani asi chanagani haibadagi ahanba oina Kwatha khunda ngasi lasing thabagi thabak hodokpani Lasing thaba sida ningthina function tawba taragadi Kwatha village ki praja sing senmitlonda hena kanaba fangani haiduna phungdoki April thagi mamangda lasing panbi sing thauna ba haiduna haiki India gi PM nan 2019 fawbagi manungda mai fangdaba mafam sing Mai panganggadabani haibagi wafam pungdoki 1978 matamadugi CM yang maso saizana mahaki kendragi manung Ukhul district dagi sangsilaga leiba tusom village Myanmar border da laklamba natana kanagumba MLA minister amatana laklamdaba adu handaki anawba sarkar asina mafam aduda yausinduna lamdam adugi awat apa kaya paikhatpa horakpa asi maipakpa amani haina phungdoki Ban blockade tawbiga nu karigumba demand sing sarkar da khanghan biduna pamliba demand adu khanaminasi haiduna phungdoki loisendana sangabagi thaba congress na haurambani ukrulda talakiba adu loisendaba project sangage tawbadagi ni haiduna phungdoki Kwathagi lambi athuba matamda koila thaba hauragani haibagi thajabasu ngasi thoram aduda mahakna phungdoki Asumna anawba sarkar asina chingtam anigi marakta nungsinaba purakhanaba honabadasu achauba thodang lauri haiki lairaba thengnagi haiba taragadi education gi manga leiba mathau tai haina phungdoki ngasi thoram aduda mari lainaba department ki miyoising amadi khunja kaya na saruk yaki Kamai tawdana mafam asida koina kari tawrakana project sing hena senthok phama sing da amadi project sing da hena paisa laigedage haiba phangadage haiba duga Bharat ki prime minister na hojik lairiba income dagi double oiru haiba ki pandam da pe mafam sta sutawi haiba ki ona mukut pangamna na ba model ama atopa chawkhatpa state sing da makoi gi contract farming oiba yai natraga buyback arrangement aduna government da sumang da ba praja da ju cost effective oina piba ngamna na ba pisabi ju aduga praja sing da ju farmer sing ju mango da ba model ama da koi phamin na ka da adugi agreement ama tawna ka da koi pambi je thuna thana ba pungsi BJP Manipur Pradesh ke General Secretary Administration ke Sarut Kumar na haikre BJP na lujingba sarkar chahi ama mapung pharak pagi thorom thasagi tara mangada nitaipa chuthekta leiba BJP ki office ta kendra gi home minister Rajnath laktuna pangthok lagani wafam ase ngasi ayuk nitaipa chuthekta leiba dal gi office ta permission ga unabada secretary na phungdokibani secretary na makha taraduna sarkar sina chahi ama mapung pharak pagi thorom tha ama chupna pangthokani Home Minister Namore da semgatliba integrated check post sangagani nungthilda BJP office ta wangangani tang tara tarukta Pradhan Mantri langtuna MU da Science Congress hongdoklaba matung nungthil pung amada luwang samamda leiba luwang popa cricket ground stadium da wangangani Pradhan Mantri lakpaga mari lainana numijungwa pung tarani thoidagi lambi sing sil tawragani numit asida BJP na paikaliba scheme singi project sing miyamda thamgani haiki Raizagi Haksel Mantri L. Jayanta Kumar na haikre lamdamasida medical gi lamda thabak tawriba doctor amasung nursing na kathopaga loinana miyamna tungda saksona honaba miyamgi thabak tawgadabani wafam asi anoba sarkar gi thakai gi thoram parengi saruk ama oina wangoida leiba community health center Jenims ki makhada intern hostel rural health sangabagi thoramda mantri na phungdokibani mantri na makha taraduna doctor nurse amadi medical staff singna magi mateng pangnagadabani Miyam na matam gi oibada counseling pinagadabani sangabagi thorom aduda wangoi kendragi MLA Lukoi Jenims ki director Professor Bimosu saruk yaki
Manipur Jail Department jailda laiba miyosingi punsi mahing semdoktuna fagathanduna jaildagi thokraba matungda miyamga loinana hingba punsi mahingda hanjinba ngamnanaba thabak thorang kaya paikhatle haina DIPR na sinduna department asegi moirangkhomda laiba office ta chatharakliba press conference ta ngase Manipur Central Jail gi SPA Kunja Kesorna paumising da phongdokre SP na phongdokibada Manipur Central Jail amasung Sajiwa Jail da Art of Living Society ki makhada yoga program pangthokli Sajiwa Jail gi bandi singda plastic bag plastic mora na chingba saba tambiduna bandi singna jail da ki thokraga hingnana bagi lambi phangnana ba tambiri Manipur Central Jail Imphal da Social Welfare Department Government of Manipur na sponsor tawduna experience lairaba instructor singna bandi singda fee tuba amasung embroidery training piri Thasik masigi mathakta fee tuba amasung embroidery training loiraba bandi singna jail dagi thokraga lam seda thabak tawjanaba social welfare department na mamal tingdana tailoring machine amamam su pigani haiki SP na makhataraduna Manipur Central Jail Sajiwada painting section da bandi singna yek balai sing 33 Asian Pacific Conference on Correctional Administration New Delhi da 2013 da pangthokibada utkre hairi How's Manipur Central Jail Imphal amasung Manipur Central Jail Sajiwada punna bandi chartered humbutara mari lairi hairi Mamang sahigi November kumapanda Khurai Soibam Laikai da Mongsa Tabam Meneka Kobi Amada acid haijinduna attack tawkibada victim oirabi Meneka da Chief Minister gi haksel gi tengmal phangduna layeng lagasu sarkar na acid attack ki survival gi compensation pigani haina assembly da laukthokrabasu ngasi fawbo phangdri performance acid attack ki sem kiba JAC chairman memana ngasi press club ta permission da phongdokibani memana makhata na haikibada Meneka gi mapuroibada sarkar gi thabak pigani hairabasu ngasi fawwa manamane nai kidre mantribu Mukhyamantri ki maikaidagi victim oiriba Meneka gi khanbiduna thasigi kuntramathoi fawwa piba yaba compensation sing PBU thabakta onthoktrabadi makhal makha kaya gi khongjang changsingani haibaga loinana accused Sahadeba allies tomba miyam pumba khangna mapunsi chupa phadok pigani case amagi rai laukthokpada tinthabana crime hengatnaba achobolambi oire haiki Sivasena Manipur State ki President M Tumbina Haikre Thasiki Taramanga amasung Taratarukta Kendra ki Home Minister Rajnath amadi Pradhan Mantri Narendra Modi Manipur da lagduna project sing mathang sangagadawriba asida Sivasena na dabi tawduna lakiba National Highway Protection Force lingna ba laukthokpiramgadabani Loinana Englishangani Taramanga dagi state punamakta jatnakraba tare suba pe Manipur ki employees singi khanduna lauthoklamgadabani Wafam ase ngasi nungtil babu parada laiba Dalgi office ta permission unabada Tombina phongdokibani Tombina makha taraduna fo puthokliba pedilen singi matangda paikhat payaba thabak sing paikhat gadabani sarkar na mangsilaklaba pat punamakpu kannaba amadi turel khongnung senggadabani Central Agricultural University na lamphelda kanduna thamliba lam singda water body sengbatuna ising ichawdagi kannaba hotnagadabani Missing hengalakpana lambi sing pakthoktabadagi traffic ki volume hengalakliba yengduna long term policy same duna lainungi lambi subway amadi food bracing same gadabani suspension of operation da lairiba kada sing thabak pibo oina national highway protection link bada makoibu recruitment ta saruk yahanbiu haiba wafam sing tombina permission da phongdoki malengi oina piriba matamdagi chahi manga ngankhatna english ngani ku manga dadi TV laina laitraba India ama ohenaba laina sibu muthatnaba campaign amanga se Prime Minister Narendra Modi na hogdokre Delhi da pangthokpa ANTB Summit ta PM Modi na campaign adu hogdokibani mak na haiki malengi oina English ngani ku manga da TV free globe ama ohenna ba laukthokrabani India gi oina di English ngani ku manga da TV free India oina ba campaign haure masigi damak TV physician sing amasung worker sing na achobo thogdang loba ngamgani mission asida punna thabak tawminana budget minister sing da su chithi ikrabani English ani taratarukta TV laina dagi miyoi million ama dasmik tare seki chahi khudingi miyoi million taradi TV laina na nari chahi asigi September da United Nations na TV gi matang da high level meeting pangthokadawri hairi Telangana Assembly ki joint sitting da budget session manung da governor na wangang lingai da protest tawbudagi Congress ki MLA tanthokre aduga MLA taramathoi na suspend tawkre
तान्थोख्रबा MLA अनि अदुदी Komati Reddy Benkat amasung Sampat Kumarni Governor ESL Narasimhanna Wangang Lingaida Podium Manungda Langsilakpa Posak Amana Thombadagi Legislative Council Chairman Ki Swami God Ki Mamit Sok Panki God na haikibada National Anthem Sak Lingaida Langsilakpa Posak Amana Mangonda Panki TRS government ki budget adu Lomi Singi Mayogdani Haiduna Congress member singna slogan sing laukibani thokiba thongdo adugidamak Speaker S. Madhusudanana Nuaitaba Fundokre. Legislative Affairs Minister T. Harish Rao na disciplinary action laukat nabagidamak tongan ba warep sing move tawki. Suspended tawkraba member singi manungda opposition ke luchingba ge jana ready shu yauki hari. Tungan ba servicing ga Aadhaar ga link tawbagi matam March 13 matam amuk Supreme Court na sangdokre. Chief Justice Deepak Mishra na head oiba Judge Mangana Saba Constitution Bench ki March 3 phangkhibada warep adu laukibani. Mamang chahi gi December 15 da Apex Court na Aadhaar link ki matangda March 13 fawba matam sangdokibani. Chhattisgarh gi Sukma da Naxal singna CRPF ki mine protected gari da attack chathabada CRPF personnel mapan sahit oikre. Thogdok adu ngasi numijungba aduaida Kistaram Pelodi Lambida CRPF ki Chani Taran Thushuba Battalion ki troops singna operation amma chatharingai da thokibani hairi yamdrabada miyoi pandi laikidre anina aso apanangki state police na haikibada lalhobasing aduna sakti lairaba bomb sizinaki ahanba oina ayupung nipalom tarakpada nakal anina khuthoknaki nasigi thogdok adugi matangda Union Home Minister Rajnath Singhana nungaitaba phungdokpaga loinana Sahid oikrabasingi mafamda ikai khumnaba utli haina phungdokre Aroibada Maroiba Pau Amuhana Pizari. Prime Minister Narendra Modi ki Manipur Khongchat ka mari lainana semgat sagat libasing Chief Minister N. Birena yengsinkre. Sarva Shiksha Abhiyan ki senthang makhada saba Langmidong Maning Primary School MLA Dr. Radhishyam na sangakre. Loinana TV laina amuthanaba campaign Prime Minister Narendra Modi na hudokre. Ngasigidamagta di Paodam matang sida loizari miyeng tabiri basingbu amukana khurumjari.